Nong hek ngan baga Romesh na makhada kumtharakuna mahaki marup Bikasta phone tawrai marup ngarangi kari I paw laige ne Bikas na as marup nakhoi mafam asida leihodabase yamna farabani ngarang di phajabigi mapa ibungo duna nang hek tinaba marup mapang sangamdaba yum yaudi he ngarang di thiraiba nakhoi gi plan do yai hai siniko marup as khangpon te dabai phajabina hodorai ne hotel da laisena aidi paisa tingdana na ba aikoi gi marup mapang singi yumda lotse haibani mana yadabani magi plan ne marup adubu marup ngarang di agyana sakpau taklam daida nonglei nungsit kadom dagino ama humjilaktana ya khidre hei loina upul waifun marakta sa thakpa ya khidre ba karino harisibu marup nang bab tararoi ai la kan da kon tapna wari do sarage phare ai ima da su lai langtang loge ko thamage asumna Romesh na mahaki mama da amuk phone tawraklami mama do soidna mahaki mamagi yumda leiramgani haibadu Romesh na khangi aduna mamada phone tawrakpani aduga mama ga painare ibungo nakhoibu karisu tawdaba natro phare yamna phare ko ahing ama len khrabani na hujikti aikoi gi ikhut chalabani karimata waruganu imana fana na basilage ko nangi mama tharaga paw haidungna na ba kana no amani dang kochen chenari ko mapa aduna ngarang ahing di nangi namana ba khudingmak amat sithada male thiba laiba oi khrasanu ko thijasanu ado nang ibe ma nupi masa phajabi do mangonda kanadano folangtang tawhalaga paw haidukpa chatpadubu makhoi songi kari I paw leige haido angtang hangaludana ma makhoi chatringai sida somda noi ma makhoi su ningjing mangjing tawduna leire paw haiduk pachatpado mapa adugi mawong mata aduda Romesh na phare ma ai phajabi da folangtang tawhonge aduga paw hairakke asumna Romesh na phajabi da makhoi gi yumda phone tawhalli mama gi phone dani mama aduna ibe ma phajabi isa ge haktakti ima di nungai re hey grill kare nama se ngarang napana waram tawkhredana ahingda phajabina ado ima makhoi ramgi paw haidokpa la ke agadra phajabi gi mamana o la khalo napa do ngarang gi mai hong leiri adobo gi baba chaukhoi kari khoi mayam themjinduna ne leirabani sanabi gi matung ne tawdabdi yaroi ko kona khana bahaibaduni paw haidokpa dudi la khalo ayu asumna paw haidokpa satlore phajabi gi mapa SI margin na khalli hojikti masanupi migi khutta leiribanina mahakna asawbado phongdokluba matang chararoi aduna nupi macha do thilhalaklaba matungda mahakki masanupi phajabi bu namduna atopa mapalamda thadokkhibra natraga khangna chanabasingi mafamda haina singnaraga pithokhibra ama tawge haibase phajabi gi mapa ibungo SI margin na khalli haidokpa chatluba adugidi karimata makha taraktre masanupi do numidang waida thinbir au hairakpasini pawado mamana amuk Romesh da faurakle Romesh ka phajabi gado hotel adu thadokduna tandana nungthilda amuk imphal dagi haitharakle Romesh ki mama asalatana masa amasung mamaubu mai oktuna taram kausili madi mapungninda yamna haraujai masa mamau ani do lakani tabada manana hanana isingka sokpiduna iruja maithajana ba sem saduna leirabani fajana iruja maithazaraba matungda kada faminaduna wari sanaminai masabu thagatpa horai ibema phajabi ima bu sinthi haini khulasida laikai sida aigi sanupa sigumba kanamata yawbo ponate isana ayuk nganna yahoduna ne khabari yen bachalibase imadi harau khraponi imadi diamond yon bachalibani haina khallibani ne nange babana budi khara yaningdaba mali khabari yoli ka haibaduda ayuk nganna yahoraga masa mau phananaba sensu tanba madu imana fai khanduna tawhalibani ne ahing amasu haukhrabanina noi baba du so sawbo loina phatharaga kai kandage khando amale isanupi ado namidang waida kharangan tana thinbirau haira ine mado tabada phajabina nate ima aibu thinbigano akhoi pagi wakhal aina khangi ima aibu thinbigano ai asida domok leijarage nate ne ibema noi pana asuk phajana isanupi do kharangan ta thinbirau thokradi thokre makha taba luhong khongdung bugi wadi kona khanasi kharangan ta na numidang waida thinbirau hairi badubu
adu tawrudraga horen amuk pulis ka pudana laklaga wa amuk laikai sida tawroidrane bema phajabina nate ma adumna tawbiganu ai thinbiganu yaragadi asida lakbagidi ai loina thengnajage ima Romesh nasu ima phajabina hairibase tawbiro thilagumsi tho balaksarani Romesh ki mama Asala tanasu hoide hey isa imaugi wakhalna adu yorabadi nama leidi kai kandabda thindok thinjin tawdana paisa tingnanaba mi khomdok khomjin wai sinanabani tumin leiro ngasi dine tho balani sangana thongsi sangana thongagane gelasi seksinna lolaga leirasi asumna Romesh na mahakna loijaba yel ama hatoktuna thongaga numita silakpaga chakcha thokle ngasai Romesh ki mamaga Romesh kana sa ising thongnana ba thorang tawringai manungduda phajabina magi phiron chakolado mahakna puruba khawado losin tasinba matamda mahagi khaw manung aduda lai phadebi ama yaurum khebani kadai dagi lai phadebino hange tawbada Romesh tusu maninglomda yen semduna laikhiba matang aduda kona hanglage khanbadagi adum kawkhrabani umsilaklaba adudadi Romesh ki mama Asala tana masa amasung mamaubu maninglomda kauthoi aduga kaigumba horen ahingda dongdang tawrakbadi somda sen khoko somda kalaga sen kho haiduna lambi takpo honari phajabina ima kaisu yamna pakhatpiruno ba kaisu tawroida ai leiribasini ma karisu tawroi Asala tana madu yade ibema ipa ipugi pawrauda selaga te hingbani he haiba leine hoida imauna adu yauna leplagadabu aikhoisu kideda adubu usina makon sabada khunphau haina mahaki aronba lambi phawdukpham amadi usi phawbuna su thamidana adui wanida adudagidi mamaga Romesh kana gate ka do fajana chikchinna lole mama Asala tana Romesh amasung phajabida ahingse khara mitna singna layuko haina taklaga makoigi ka do thajin khre Asala tadi mangonda phakama puthoktuna molama thaduna ngaihak tumduna lay aduga phajabigi mapai bungo SI Marjit ki mahaki tamthiba sathiba mong matau kayagi mamangda takhiba wari kaya do ningsinglaga pangpada pakhatchei lambi da gari makhol amatang tabada police gari laklaboi taningduna mangakadu thangalaga mana do cheptharaga tai thung hangdo u kaina haidavida thongal lagi hekta padak kapsilhadi kamdauwa hera madumakti tawroida masanupi su leiribani akoi yum sisu siakna saba oirabadi wakhal se khajitang leitana leiba yagadabani sumna mawon khalli asumna wakhal do mawon khanba honaringai matamdo khara dum thengzilakle mapanda mathanata leibado talaktuna imungda sangakle aduga phamungda amuk longne hiplaga tumthaba yadana mapalda minong lakpra gari makhol tabra haina na thangatuna adum leiri Romesh ki mama Asala tado matamdo thengjilaklaba adudadi ngaihaksu uiron tumtharure Asala tado mahakna mikap thorpa matamda mahakna tumliba phamung adugi phaklangga tainaba yena kharomda mi juru wari sanabagi makholama tai Asala ta mit khangsing singni makolado kana wari sari bano haibado phakangda na napsilaga tuminna tai khonjel do nupi gi khonjel ni aduga maroldi kai haibano amata sulofong khangde ngaihak to da Asala tana phajabi gi mapai bungo duna nupi police phawbo yauna puduna lakle haina mathamoida khanki yumadugi akoibada sipai police mayam amana koisinduna leiramlani khalli Asala tana kari kamdau sige karam haina macha mamo wanibu lona thadok kisige haina khallingai matang aduda maning thonggi thongado tapna hangdorpa makhon tai aduga makhoigi maningi chaksang leiriba ka aduda angang ama sienduna sanabagi khongji makhol sutai Asala tana ahing aduda mahak wakhal ka hena pangkhanda khanjil ma le khanduna masanupa Romesh na hek waraba matamda sor sangna hondok honjin sanau haibado ningsinglaktuna phamung aduda sordo sangna amuk singselli aduga tapna amuk thadoi sor sanaduna leiringai tanja adumaktada makoigi thongjaw aduda kak mapandagi thilai Asala tado phamungdagi phuk haugali soidre ngasidi war macha ma leire ahing ngasida khanduna tuminna
ꯃꯈꯥꯗ ꯀꯨꯝꯊꯔꯛꯂꯒ ꯃꯁꯝ ꯃꯅꯥꯗꯣ ꯐꯖꯅ ꯄꯨꯟꯁꯤꯜꯂꯤ ꯑꯗꯨꯒ ꯐꯅꯦꯛꯀꯥꯗꯣ ꯈ꯭ꯋꯥꯡꯆꯦꯠ ꯂꯥꯛꯁꯤꯟꯗꯨꯅ ꯍꯣꯔꯦꯟ ꯏꯟꯊꯣꯛ ꯏꯟꯁꯤꯟ ꯇꯧꯅꯔꯛꯂꯕꯁꯨ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯅꯤ ꯇꯨꯃꯤꯟꯅ ꯆꯪꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯥ ꯔꯣꯃꯦꯁꯀꯤ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯃꯌꯥꯗ ꯂꯦꯞꯂꯒ ꯏꯕꯨꯡꯉꯣ ꯔꯣꯃꯦꯁ ꯀꯧꯏ ꯔꯣꯃꯦꯁꯅꯁꯨ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯐꯖꯕꯤꯒ ꯅꯪꯒ ꯉꯥꯛꯇ ꯊꯣꯔꯛꯎ ꯃꯄꯥꯟꯗ ꯃꯤ ꯂꯥꯛꯄ ꯃꯥꯜꯂꯤ ꯔꯣꯃꯦꯁꯁꯨ ꯇꯨꯅ ꯐꯖꯕꯤꯕꯨ ꯍꯧꯗꯣꯛꯇꯨꯅ ꯃꯈꯣꯏꯅꯤꯃꯛ ꯃꯄꯥꯟꯗ ꯊꯣꯡꯃꯤꯟꯅꯔꯛꯏ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯂꯦꯞꯄꯒ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯃꯐꯝ ꯑꯗꯨꯗꯗꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ ꯔꯣꯃꯦꯁꯅ ꯏꯃꯥ ꯊꯣꯡꯒꯥꯜ ꯐꯥꯎꯗꯪ ꯊꯣꯛꯂꯒ ꯌꯦꯡꯉꯨꯁꯤꯔꯥ ꯑꯁꯥꯂꯇꯥꯅ ꯉꯥꯏꯈꯣ ꯏꯕꯨꯡꯉꯣ ꯊꯣꯛꯈꯤꯅꯨ ꯐꯠꯇꯦ ꯑꯍꯤꯡꯁꯤꯗ ꯍꯥꯏꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯃꯈꯣꯏꯒꯤ ꯃꯥꯡꯒꯣꯟꯗ ꯉꯥꯟꯕ ꯕ꯭ꯂꯕ ꯑꯗꯣ ꯃꯝꯈꯤ ꯔꯣꯃꯦꯁꯅ ꯌꯥꯝꯅ ꯊꯨꯅ ꯏꯃꯥ ꯑꯩ ꯏꯃꯨꯡꯗꯒꯤ ꯃꯩ ꯑꯃ ꯂꯧꯊꯣꯔꯛꯀꯦ ꯍꯥꯏꯗꯨꯅ ꯄꯔꯞ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯑꯗꯨ ꯊꯤꯔꯛꯏ ꯔꯣꯃꯦꯁꯅ ꯃꯣꯕꯥꯏꯜꯒꯤ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯣ ꯀꯥꯞꯂꯒ ꯆꯥꯛꯁꯪꯂꯣꯝꯗ ꯑꯃꯨꯛ ꯆꯪꯗꯨꯅ ꯃꯩꯈꯦꯠ ꯂꯧꯔꯨꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯊꯥꯡꯗꯣꯛꯀꯦ ꯇꯧꯕꯗ ꯃꯍꯥꯛꯀꯤ ꯈꯣꯡꯗ ꯇꯥꯞ ꯂꯥꯎꯅ ꯌꯥꯜꯂꯛꯈꯤ ꯔꯣꯃꯦꯁꯇꯣ ꯃꯥꯡꯗ ꯎꯞꯁꯤꯟꯅ ꯇꯨꯒꯦ ꯇꯧꯏ ꯔꯣꯃꯦꯁꯇꯣ ꯃꯈꯣꯡꯗꯣ ꯊꯥꯡꯕ ꯌꯥꯗꯅ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯀꯟꯅ ꯌꯥꯟꯗꯨꯅ ꯂꯩꯕꯗꯧꯅ ꯇꯧꯕꯗꯨꯗ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜꯒꯤ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯣ ꯀꯥꯞꯇꯨꯅ ꯌꯦꯡꯂꯛꯏ ꯐꯖꯕꯤꯒꯤ ꯈꯥꯎ ꯃꯔꯤ ꯑꯗꯨꯗ ꯃꯈꯣꯡ ꯑꯗꯣ ꯄꯜꯂꯝꯃꯤ ꯔꯣꯃꯦꯁꯅ ꯈꯥꯎ ꯃꯔꯤ ꯑꯁꯤꯅꯗꯤ ꯈꯨꯠꯅ ꯄꯥꯏꯔꯛꯄꯗꯧꯅ ꯇꯥꯞ ꯂꯥꯎꯅ ꯌꯥꯜꯂꯛꯄ ꯍꯧꯅꯗꯦꯗ ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯒ ꯈꯖꯤꯛꯇꯪ ꯆꯤꯡꯅꯕꯗꯤ ꯐꯥꯎꯏ ꯆꯥꯛꯁꯪꯂꯣꯝꯗ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜꯒꯤ ꯇꯣꯔꯆ ꯑꯗꯣ ꯀꯥꯞꯇꯨꯅ ꯆꯪꯂꯛꯏ ꯃꯩꯈꯦꯠꯇꯣ ꯂꯧꯔꯒ ꯈꯦꯠꯂꯒ ꯂꯦꯝꯇꯦꯟ ꯑꯗꯣ ꯆꯝꯈꯠꯀꯦ ꯍꯣꯠꯅꯔꯤꯉꯩ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗ ꯃꯤ ꯑꯃ ꯗꯨꯡ ꯆꯦꯟꯈꯤꯕꯗꯧꯅ ꯇꯧꯈꯤ ꯔꯣꯃꯦꯁꯅ ꯃꯩ ꯆꯝꯕꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜꯒꯤ ꯇꯣꯔꯆ ꯑꯗꯣ ꯀꯥꯞꯂꯒ ꯈꯨꯗꯛꯇ ꯁꯠ ꯂꯥꯎꯅ ꯃꯅꯤꯡ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯀꯥꯞꯂꯒ ꯌꯦꯡꯉꯤ ꯀꯅꯥꯅꯣ ꯃꯆꯥꯅꯨꯄꯥꯒꯤ ꯈꯣꯟꯖꯦꯜꯗꯣ ꯇꯥꯕꯗ ꯑꯁꯥꯂꯇꯥꯁꯨ ꯑꯃꯝꯕꯗꯨꯗ ꯏꯃꯨꯡꯗ ꯃꯥꯔꯗꯨꯅ ꯏꯕꯨꯡꯉꯣ ꯔꯣꯃꯦꯁ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯏ ꯌꯨꯝꯌꯥꯏ ꯍꯦꯛ ꯌꯧꯕꯃꯛꯇꯗ ꯃꯈꯣꯡꯗ ꯇꯥꯞ ꯂꯥꯎꯅ ꯌꯥꯜꯂꯛꯏ ꯃꯈꯨꯅ ꯁꯨꯖꯤꯟꯗꯨꯅ ꯂꯩꯃꯥꯏꯗ ꯇꯣꯞ ꯇꯨꯏ ꯏꯕꯨꯡꯉꯣ ꯍꯥꯏꯔꯒ ꯑꯃꯨꯛ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯤ ꯆꯥꯛꯁꯪꯂꯣꯝꯗ ꯑꯃꯨꯛꯁꯨ ꯃꯥꯔꯒ ꯆꯪꯂꯛꯏ ꯐꯖꯕꯤꯁꯨ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜꯒꯤ ꯇꯣꯔꯆ ꯑꯗꯣ ꯀꯥꯞꯂꯒꯗꯤ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯉꯥꯟꯒꯅꯤ ꯈꯟꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨ ꯇꯝꯅ ꯈꯨꯠꯅ ꯃꯥꯔꯒ ꯆꯪꯂꯛꯄ ꯍꯣꯠꯅꯔꯤ ꯔꯣꯃꯦꯁꯀꯤ ꯃꯃꯥ ꯑꯁꯥꯂꯇꯥꯒꯤ ꯃꯁꯝ ꯑꯗꯨꯗ ꯇꯥꯞ ꯂꯥꯎꯅ ꯌꯥꯜꯂꯤ ꯑꯁꯥꯂꯇꯥꯅ ꯏꯕꯦꯝꯃ ꯐꯖꯕꯤ ꯀꯔꯤꯅꯣꯅꯦ ꯑꯃꯝꯕꯁꯤꯗ ꯁꯝꯅ ꯑꯃꯨꯛ ꯌꯥꯜꯂꯛꯏꯁꯤꯅ ꯐꯖꯕꯤꯅ ꯋꯥ ꯑꯗꯣ ꯇꯥꯔꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥꯗꯒꯤ ꯏꯃꯥ ꯑꯩꯗꯤ ꯑꯩꯒꯤ ꯀꯥꯗ ꯃꯣꯕꯥꯏꯜ ꯊꯤꯔꯤꯌꯦ ꯈꯨꯝꯂꯛꯏ ꯑꯗꯨꯗꯤ ꯀꯅꯥꯅꯣ ꯁꯝꯗ ꯑꯃꯨꯛ ꯌꯥꯜꯂꯤꯕꯗꯨꯅ ꯃꯆꯥꯅꯨꯄꯥ ꯔꯣꯃꯦꯁꯇꯨꯅ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣ ꯃꯈꯣꯟꯁꯨ ꯇꯥꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯁꯥꯂꯇꯥꯗꯣ ꯄꯥꯈꯠꯄ ꯑꯃꯗꯤ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯏꯕꯨꯡꯉꯣ ꯔꯣꯃꯦꯁ ꯀꯧꯔꯒ ꯃꯅꯤꯡꯒꯤ ꯊꯣꯡ ꯑꯗꯣꯝꯗ ꯊꯣꯔꯛꯏ ꯐꯖꯕꯤꯗꯣ ꯉꯔꯥꯡ ꯑꯍꯤꯡꯗ ꯊꯣꯛꯈꯤꯕ ꯍꯣꯇꯦꯜꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒ ꯅꯤꯡꯁꯤꯡꯂꯛꯈꯤ ꯃꯗꯨꯗ ꯔꯣꯃꯦꯁꯅ ꯃꯍꯥꯛꯀꯤ ꯀꯥꯡꯊꯣꯜ ꯃꯈꯥꯗ ꯂꯩꯔꯝꯕ ꯂꯥꯏ ꯐꯗꯤꯕꯤ ꯑꯃ ꯊꯣꯡꯅꯥꯎꯗ ꯂꯪꯊꯣꯛꯈꯤꯕꯒꯤ ꯋꯥꯔꯤ ꯑꯗꯨꯁꯨ ꯌꯥꯎꯈꯤꯕꯅꯤ ꯋꯥꯔꯤ ꯑꯗꯣ ꯐꯖꯕꯤꯅ ꯍꯦꯛ ꯅꯤꯡꯁꯤꯡꯂꯛꯄꯃꯛꯇꯗ ꯉꯁꯥꯏ ꯃꯍꯥꯛꯀꯤ ꯈꯥꯎꯗ ꯌꯥꯎꯔꯝꯕ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯣ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯌꯥꯝꯅ ꯄꯥꯈꯠꯄ ꯑꯃꯒ ꯂꯣꯏꯅꯅ ꯃꯣꯕꯥꯏꯜꯒꯤ ꯇꯣꯔꯆ ꯑꯗꯣ ꯀꯥꯞꯇꯨꯅ ꯈꯥꯎ ꯑꯗꯨꯗ ꯌꯦꯡꯂꯛꯏ ꯈꯥꯎ ꯃꯅꯨꯡ ꯑꯗꯨꯗ ꯉꯁꯥই ꯍꯥꯞꯈꯤꯕ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯣ ꯑꯃꯨꯛ ꯌꯥꯎꯔꯝꯗ꯭ꯔꯦ ꯋꯥꯈꯜꯗ ꯆꯤꯡꯅꯕ ꯑꯃꯗꯤ ꯄꯥꯈꯠꯄ ꯑꯃꯒ ꯂꯣꯏꯅꯅ ꯃꯣꯕꯥꯏꯜꯒꯤ ꯇꯣꯔꯆ ꯑꯗꯣ ꯀꯥꯞꯂꯒ ꯃꯍꯥꯛꯁꯨ ꯃꯅꯤꯡꯂꯝꯗ ꯆꯦꯟꯊꯣꯔꯛꯂꯝꯃꯤ ꯏꯃꯥ ꯗꯥ ꯔꯣꯃꯦꯁ ꯀꯧꯔꯗꯨꯅ ꯊꯣꯔꯛꯄ ꯃꯇꯝꯗ ꯃꯃꯥꯗꯨ ꯊꯣꯡꯖꯤꯜ ꯃꯌꯥ ꯑꯗꯨꯗ ꯆꯞ ꯂꯦꯞꯂꯒ ꯋꯥ ꯂꯥꯟ ꯑꯃꯠꯇꯁꯨ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯃꯁꯥꯗꯣ ꯊꯛ ꯅꯤꯛꯏ ꯐꯖꯕꯤꯗꯨꯁꯨ ꯄꯥꯈꯠꯃꯟꯈꯤꯗꯨꯅ ꯃꯅꯤꯡꯒꯤ ꯊꯣꯡ ꯑꯗꯨꯗ ꯂꯦꯞꯂꯒ ꯗꯥ ꯔꯣꯃꯦꯁ ꯏꯃꯥꯁꯤ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ ꯍꯥꯏꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ ꯔꯣꯃꯦꯁꯇꯨꯁꯨ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯣ ꯀꯥꯞꯂꯒ ꯄꯔꯞ ꯆꯦꯟꯁꯤꯜꯂꯛꯏ ꯀꯗꯥꯏ ꯆꯠꯂꯨꯔꯤꯅꯣ ꯇꯥꯟꯖꯥ ꯑꯁꯤꯗ ꯏꯃꯥꯁꯤ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ ꯉꯁꯥꯏꯗꯒꯤ ꯃꯤꯔ ꯂꯥꯏꯔ ꯈꯪꯗꯕ ꯑꯃ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯁꯤꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯂꯩ ꯃꯗꯣ ꯐꯥꯒꯦ ꯇꯧꯕꯅꯤ ꯃꯤ ꯑꯣꯏꯔꯁꯨ ꯂꯥꯏ ꯑꯣꯏꯔꯕꯁꯨ ꯔꯣꯃꯦꯁꯇꯤ ꯃꯍꯧꯁꯥ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯈꯔ ꯀꯤꯒꯟꯗꯕꯅꯤ ꯃꯁꯥꯗꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯅꯤꯡꯊꯥꯒꯤ ꯐꯤ ꯃꯆꯦꯠ ꯃꯃꯥꯒꯤ ꯐꯅꯦꯛ ꯃꯆꯦꯠ ꯀꯌా ꯌꯥꯎꯕ ꯑꯈꯪꯕ ꯑꯍꯩꯕ ꯃꯥꯏꯕ ꯑꯃꯅ ꯁꯥꯕꯤꯕ ꯖꯟꯇ꯭ꯔ ꯑꯃꯁꯨ ꯃꯈꯣꯏꯒ ꯌꯨꯝꯂꯣꯟꯅꯕꯒꯤ ꯏꯪꯈꯣꯜꯒꯤ ꯃꯇꯥꯡꯗ ꯈꯟꯅ ꯁꯥꯎꯅꯕ ꯃꯇꯝꯗ ꯅꯃꯥꯅꯆꯥꯈꯛ ꯂꯩꯕꯗꯣ ꯏꯪꯈꯣꯜꯁꯦ ꯄꯥꯝꯗꯨꯅ ꯅꯆꯥꯅꯨꯄꯥꯁꯦ ꯃꯤꯅ ꯁꯅꯤ ꯆꯪꯒꯅꯤ ꯍꯥꯏꯗꯨꯅ ꯃꯇꯝꯗꯨꯗ ꯁꯥꯍꯟꯗꯨꯅ ꯍꯥꯞꯈꯤꯕ ꯖꯟꯇ꯭ꯔꯅꯤ ꯔꯣꯃꯦꯁꯅ ꯃꯩꯈꯦꯠ ꯑꯗꯣ ꯈꯦꯠꯇꯨꯅ ꯂꯦꯝꯇꯦꯟ ꯑꯗꯨ ꯆꯝꯈꯠꯂꯤ ꯑꯗꯨꯒ ꯌꯨꯝꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯙꯨꯞ ꯃꯆꯩ ꯑꯃꯃꯝ ꯆꯝꯗꯨꯅ ꯂꯣꯏꯅ ꯊꯦꯠꯇꯨꯅ ꯙꯨꯞ ꯃꯅꯝ ꯅꯝꯍꯜꯂꯤ
matam adu fawba makhoi gi yumgi mathak aduda angang na satpadawna khongji makhon ga loinana pedrek tin mathak aduda satpagi khonjel tari makhoi ni changduna mama asalata do mahki phamung da tumhalle matam aduda asalata di kanna mamit ado isillaga na heri ising khara pithaklaga makhong makhul ado thekpaga noibaga makhoi ni changduna seba tauri phajabina hai daromes nangarang aigi begta lai phethibi ama hablakpra hotel dagi hablak tina aidi aigi khawda lai phethibi ama yawra e madu tabada romes to soi law khraga kadai de yawra ino parap kumthara aga mahaki kata na changaga phajabi gi pek ado hangdok tuna yengi adu bulai phethibi ado yawde asida di yawde ne he nangi beg te di yawde ne ngasai ta adu de yawram bane as romes to khalli hotel da ngarang thengna khiba butto soidana makoi gi tung inaduna lakle haibado romesna kangthol makhana singbada paktha duna mahaki torsa do kap duna lai phedibi do leibra haina yengbo honari azabina da romes sidala o yengorano ahing sida nuai te lao hairakpadagi romes to parprap laktuna mamagi manakta fammaga mamagi makhuta do paibi duna walan amata ngangna dana ngaihaktang tuminna leinai khanghaudana romes ki mama asalata do phuklauna hogal ei aduga makhul ani aduna makhauri da kanna sabla i nangi napa aduna ayu hatpani khangabra nangi napa aduna ayu hatpani ne nangi napa mi phatta aduna aibu hotel adudana mi tarani chopna lauduna thambiraga aduga mana aibu hato ambani ne apa aduda laman khomba ngamdrabasu machanupi nangonda oina khomba tare haiduna ngarang dagine aina nangbu senaraklibase romes na mamagi makhul ado kanna phaktok pa honai adubu taphep khakpok pa ngamde masidi siba tare khanduna romes na khudakta phamung dagi kumtharaga masamakki hakki ising ado khara lauraga mama aduda nansinba matamdadi mama ado kanna law khongamlaga amuk amungda longna hai thakre romes na o hattaba but pret changbasidi hakki sing taibada fai hairibasidi chumbajani khalli makhoi gi ka manung adomdasu phak noglaga mi chen khibadawna tawba aduga yena kharomdasu amuk mi satpadawna dung satkibagi khonjel kaya mayamado taraga phajabidi chut kaptuna romes ta kanna konduna leiri romes na pakhat kanu karimata tawroi makhoina kihanbo honarbasu khoina sungki giroida bani asi hairaga romes na matanta masinda murum sonduna tina saiba horaklamni oktabi nahangna phattaba lamchat chatlaga phattaba lichat chatluraga akoina nakhoibo adumna taw haina pautak pi khibro akoida karigi tainari bano miram lenda su tingamda lairam lenda su changamda nakhoidi adum mingonda kihan khanganduna phattaba thabak tawraga layuko asumna masildo sunglep tamag khai ngang bohonari romes to nonga labada phajabina makhoi gi ka da changlubu matamda mahaki bek manungda garangi lai phadabi do amuk yauduna leiramle wa do romes ta tamlami romes na khangani ngasidi haiduna lai phadabi do lokthok mamanaba amani hauduna chatkhraga mi kaya changna daba ahangba laitin lei thajanaba lampak aduda komama tawthoe aduga romes na porakpa kerosina do haijinduna lai phadabi ado mai thado kami mai ado thadok pagi lemhoba utsing aduna ko madu da chekna phumjilami romes ki mamanaba amana amu hogalak pa ya dadana bani haiduna una cross mark amasu semduna umleba leibak adugi mathakta yungsinduna thamlami romes koina lai phedbi ado mai thadok tuna phumluraga mamanaba sing aduga halakpa matamda makhoi gi thongalda police gari ama khambado romes amadi mamanaba sing aduna urami romes to mamanaba singna yamna thona mafam adudagi lapna sen khro haiduna magi thokpa selhan khre